ꯚꯤꯗꯤꯑꯣ ꯌꯦꯡꯕꯤ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯈꯣꯏ ꯗꯥꯒ ꯆꯦꯂꯦꯟꯖ ꯇꯧꯗꯣꯏꯅꯦ ꯁꯤꯗ ꯌꯦꯔꯨꯝ ꯊꯣꯡꯕ ꯂꯩꯔꯦ ꯌꯦꯔꯨꯝꯁꯦ 10 ꯑꯣꯏ ꯃꯥꯜꯂꯦ ꯃꯁꯤꯡꯁꯦ 10 ꯀꯅꯥ ꯉꯝꯃꯤꯗꯣ ꯌꯦꯡꯅꯔꯅꯤ ꯄꯅꯤꯁꯃꯦꯟꯁꯨ ꯂꯩꯌꯦꯀꯣ Oh my god ꯃꯩꯁꯤ ꯂꯥꯡꯉꯤ ꯁꯤ ꯆꯦꯟꯊꯕꯅꯤ ꯌꯥꯝ ꯇꯜꯂꯤꯁꯦ ꯅꯠꯇ꯭ꯔꯥ ꯃꯩ ꯂꯥꯡꯉꯦ ꯀꯩꯅꯣ ꯍꯥꯞꯀꯗꯕꯅꯦ ꯑꯂꯨ ꯍꯥꯞꯀꯗꯕꯅꯦ ꯑꯂꯨ ꯍꯥꯞꯄꯗꯤ ꯂꯥꯡꯈꯤꯗꯅ ꯍꯧꯖꯤꯛ ꯃꯩꯁꯦ ꯑꯝꯇ ꯆꯦꯟꯊꯩꯖꯕ꯭ꯔꯥ ꯁꯤꯅ ꯃꯨꯟꯗꯗꯤ ꯁꯤꯗ ꯁ꯭ꯇꯥꯔꯠꯁꯦ ꯍꯧꯔꯣ ꯁꯤꯗ ꯌꯦꯡꯉꯅꯤ ꯅꯝꯃꯤꯁꯦ ꯀꯦꯃꯦꯔꯥꯗ ꯁꯨꯝ ꯀꯨꯏꯍꯜꯂꯣꯏꯁꯤꯀꯣ ꯃꯤꯁꯦ ꯆꯠ ꯂꯣꯏꯁꯟꯁꯦ ꯌꯥꯏꯅ ꯌꯥꯔꯕ ꯁ꯭ꯇꯥꯔꯠ ꯍꯧꯔꯅꯤ ꯇꯞ ꯇꯞ ꯄꯅꯤꯁꯃꯦꯟ ꯈꯜꯂ ꯀꯩꯅꯣ ꯈꯟꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯤꯅꯦ ꯐꯖꯅ ꯈꯜꯂꯤꯅꯦ
ꯌꯥꯗꯦ ꯅꯪ ꯌꯦꯔꯨꯝ ꯑꯩꯉꯣꯟꯗ ꯆꯣꯛ ꯑꯝꯇ ꯍꯥꯞꯄꯦ 이루ꯖꯕ 루저ꯕꯩꯗꯣ 떨어지라. 루저ꯕ 커맨드 하거다. ꯀꯩꯅꯣ ꯏꯔꯨꯖꯕ ꯍꯥꯏꯕ 부기대 정도 와버 이루저바 하면 하이드나.